माले मसिदा साबा फंगदना लेरिबा मियोइसिंग साबा फंगनबा Lions Club na tha asigi ahum dagi hauraga numin mapani sumna satharkiba mega food festival ngasi lotion krai ngasi kwaramban kaichil gi naga mapal thangmana kanda pangthokiba mega food festival lotion bagi thoram maduga mari lenana Lions Club of International District 322 D Hunger gi chairperson L Upendra na phongdokibada malem sida sak saba phangdana leiriba singasi kokhanabagi damak mega food festival asi pangthokpani hairiba festival asi ngasi lotion ba numit ka mari lenana kwaramban kaichel moirang ningthaukhong kautruk amadi mapam Ada pangthokuna asahatak sing miyamda yenthokhi masida saruk yariba amadi mating pangkiba singbusu thagali haiki Lion International ki 322D ki district chairperson anga koi ngasi sinjariba program asi koi gi ngasi pai lotion ba mega mani anga free India ista koi na Manipur masing malem da leiba miyoi sing sida koi gi free hunger haibadi koi cha ba phangdaba kai na chingba do koi makapuk na ba program amani Security Force na tha si haukiba tang tarada tuan bampham singdagi tuan ba na lolup singi mioi sing phagat pangam krai Manipur police na phongdor khibagi matungina tha sigi haukiba tang mapanda Imphal West District ki manung sanba langjing asoba gari amasung sangai progda nongmai kapagi thongdok ka mari lenena police na satakiba tijin humjin bagi thabakta tha sigi haukiba tang tara da KCP noyon gi mioi ani phagat pangam ke phagalaba mioi ani adudi Imphal West District ke sagolban moirang hanubadagi Ranjit Singh Sahi Humpunga Amasung Imphal West District Asimaki Pumlaudagi Hojina Tera Lokrak Pamda Leiba Sanasam Biramangol Sahi Humpum Doini Makoidagi M20 pistol Ama Kapayariba Maru Karasu Pangmangamki Masigi Matakta Saka Ani Panba Gari Ahum Amasung mobile phone su recover Tauki Atopa Togdok Amada Security Force na Lona Tinkraba Lobalo Pripaki Active Kada Ama Thasio Kipatang Tara the Farpangamki Farmi Adudi Thobal District Langatel Kangjibung Lampaktage Mayang Rosen Maitai Atopaming Panganba Sahi Kunifani Mahak Imphal West District Singjamai Police Station Konba Singjamai Mayang Bamlekai Dagi Pagat Kibane Amaromda Lona Tinkraba Lalobolo KYKL Sorepagi Active Kader Amasu Thobal District Thobal Police Station Konba Atopam Kuno Dagi Thasio Kibatang Tara the Pagapangamki Farbami Edudi Elangbam Premsan Singh Kaksing District Yangnam Warakong Dagini Mangondagi registration number MN06S6743 Oiba Honda Activa Amaga Loinana mobile phone su recover Tauki